14 CSOs amadi JFT na state asida census tawdringai mamangda NRC hana update tawgadabani haina taliba timan gi matangda 14 CSOs amadi JFT ki mihut singna Home Minister Govindas konthauzam go Unnaduna Wari Sannakhre ngarang numidang pung 6 tagi hauduna pung 9 fawba bapuparada leiba Home Minister Govindas konthauzam gi official residence ta pangthokiba Wari sanaba aduda lup taramari gi maikai dagi Sannakhre pamna Luchingduna Thomi Tarahumdo Saruk Yaki JFT gi Maikai Degisu Jitendra Ningombam na Luchingduna Thomi Tara Mangana Saruk Yaki Loinana Lenga ki Maikai Degi Home Minister Govindas Konthauzam Home Commissioner cum Secretary and Asok Kumar Joint Secretary Home Dr. Mayengbam Vetona Saruk Yaki Wari Sanaba Adu Loirba Matungda Paumi Singga Unabada Luptara Mariki Convener Sannakhre Pamna Hai Luptara Marina Lengak ta taliba niman kharagi manungda Manipur Legislative Assembly na kumjale singani kunni thoigi August manga da laukiba NRC 1951 update tawgadabani haiba warep adu executive decision oina pangthokpiba High Level Committee on Demographic Changes na Demographic Survey pangthokpa matamda lamit to meet khangba lamdam asige expert singbu committee member oina hapiu haiba wafam asi thamkibani Dimana simak hokiba July manga da Manipur lengakna Union Home Secretary da chithi ama iduna khanghankre matung tarakpada workshop com seminar ama sinduna NRC update tawgadabani haiba wakhal manaba loop singi oiba People's Committee ama sembi nabsu lengakta thamkibani adubu tha sigi tang taret amasung nipan da pangthokiba mifam aduda sarang nabadagi People's Committee adu sembak ngamkide hauzik oiriba tangkak asida lengakna Center da chithi iba khaktana yararoi politically khong thangba mathau tare tang tara taretagi haunaba sem sariba census operation asi kudaktagi lepiu haiba cabinet decision ama lauraga center da takshinba People's Committee ama sem duna lenga ki Luchingba Singga CSO leader Singga punna Delhi da chaduna Union Home Minister Unnaduna NRC update tawbagi process asi thabakta onthok kadra natragana miyam gi demand gi mayokta namfuda census operation asi pangthok kadawribra haiba wa hangluba tai miyam gi wakat lengak na tabidravadi census operation asi matam khara lepnaba tha asi gi tang tarani thoida public interest litigation ama Manipur High Court ta tharagani Chairakasida khwaidagi maru oidibadi original Indian citizen na kanano illegal immigrants singna kanano haiba ama khandokringaida delimitation exercise asi pangthokpa yaroi miyamgi pressure dagi census operation asi pangthok handana thamlagasu Assam gi case ta NRC gi final data phongdringaida delimitation hana tawkhibadagi NRC fail oikibagum Manipur dasu thodok asimak thokloi hainingai leite Maramaduna NRC gi demand asi tawna mitop khandoktana delimitation exercise asi tawhaloi haiba wafamda India lengak Manipur lengak amadi CSO Singga tripartite agreement amahana tawhoba yamna magtangai fade delimitation exercise pangthokpagi ahanba khongthang asi census operation ni maramaduna census operation asi hana yeithok halaga NRC tawnaba Delhi da chatuna Union Home Ministry da taksinsi haibani no manini asida Manipur lengakna karam khongthang lokhatlakpagi haibadu yengkhigani madugi matung inna makhataba khongjang sing athuba matamda lauthoklagani haina mahakna makhataki India ki citizen hoina changraba adugumba original Indian nataba singdu any formula ama NRC oigira ek ama pass to whatever formula da khandok padu ne logse ai tare sigi marak sida makoina akoi house counting tawna ba date 17 dei khona basi Manipur government na chithi rega yaithok tabida hoji phau thammi se masi akoina yaning da ba ai tare adu ma leire aduga ani subada akoina ngasai gi akoi ngasi laiba community organization sing siga manara kanda hangchit sida akoina masigi पोची याइथो हाइबगी पेटिशन अमसु अखोइना कोर्टा थाना बखोइ ड्राफ्टिंग तौदना लोइजरे